ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯝꯂꯝ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐꯔꯦꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯂꯩꯔꯦꯟ ꯁꯖꯤꯛ ꯍꯥꯏꯔꯤꯕ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯤꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯊꯧꯕ ꯃꯣꯏꯔꯥꯡꯗꯒꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯥ ꯊꯧꯕꯅ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯉꯒ ꯂꯩꯔꯤꯀꯥꯟꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯅꯦ ꯃꯦꯝꯆꯥꯅ ꯍꯥꯊꯨ ꯍꯥꯊꯨ ꯀꯧꯔꯛꯏ꯫ ꯊꯧꯕꯁꯨ ꯆꯥꯛ ꯊꯣꯡꯉꯝꯕꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯃꯌꯥꯝꯅ ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯕꯗ ꯊꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯊꯧꯕꯗꯤ ꯃꯪꯒꯣꯟꯗ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯃꯥꯒꯤ ꯍꯛꯆꯥꯡꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ꯫ ꯊꯧꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯃꯅꯦ ꯃꯦꯝꯆꯥꯅꯤ꯫ ꯃꯔꯛ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯊꯥꯕꯂꯩꯕꯨ ꯀꯧꯕꯤꯔꯨꯕ ꯃꯤꯁꯛ ꯑꯗꯨꯅ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, "ꯏꯕꯨꯡꯉꯣ, ꯅꯪ ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯃꯛ ꯊꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯕ ꯆꯠꯅꯕ ꯇꯧꯁꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯃꯥꯁꯦ ꯁꯣꯏꯗꯅ ꯀꯟꯕ ꯉꯝꯒꯅꯤ"꯫ ꯊꯧꯕꯁꯨ ꯃꯃꯥꯕꯨ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯃꯥꯁꯨ ꯀꯞꯄꯗꯣ ꯇꯣꯛꯑꯒ ꯃꯅꯦ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, "ꯏꯅꯦ, ꯉꯥꯏꯍꯥꯛꯇꯪ ꯏꯃꯥꯁꯦ ꯁꯦꯟꯅꯕꯤꯔꯝꯃꯨ, ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯨꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕ ꯃꯊꯟꯇ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯊꯧꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯌꯥꯝꯁꯨ ꯈꯪꯏ ꯊꯧꯕꯅ ꯃꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕ꯫ ꯃꯦꯝꯆꯥꯁꯨ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯥꯁꯨ ꯃꯌꯥꯝꯅ ꯀꯞꯄꯤ ꯑꯗꯨꯗꯒꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ, "ꯑꯩꯅ ꯆꯠꯁꯤ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯅꯪꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯣꯏꯔꯝꯃꯣꯏ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯆꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯁꯨꯡꯂꯦꯞ ꯂꯦꯞꯄꯝꯗꯦ꯫ ꯃꯌꯥꯝꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯦꯝꯆꯥꯒ ꯉꯁꯥꯏ ꯅꯨꯄꯥꯗꯨꯒꯅꯤ꯫ ꯁꯣꯝꯗꯅ ꯊꯧꯕ ꯑꯃꯥꯏꯕꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕ ꯑꯃꯗꯤ ꯃꯥꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯥꯕꯂꯩꯒꯤ ꯃꯪꯒꯣꯟ ꯆꯪꯂꯛꯏ꯫ ꯃꯦꯝꯆꯥꯁꯨ ꯃꯥꯏꯕ ꯑꯗꯨꯅ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯥꯁꯨ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯌꯦꯡꯂꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯉꯝꯗꯦ꯫ ꯊꯧꯕꯅ ꯑꯃꯥꯏꯕ ꯑꯗꯨꯗ, "ꯃꯥꯃꯥ, ꯀꯃꯥꯏꯅ ꯇꯧꯔꯒꯦ"? ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯃꯥꯏꯕ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯅꯃꯥꯁꯤ ꯏꯃꯨꯡꯗ ꯄꯨꯁꯤꯟꯁꯤ ꯑꯝꯇ, ꯑꯗꯨꯒ ꯑꯩ ꯐꯖꯅ ꯌꯦꯡꯂꯒꯦ"꯫ ꯊꯧꯕꯅ, "ꯍꯣꯏ ꯃꯥꯃꯥ, ꯄꯨꯔꯛꯑꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯐꯛ ꯑꯃ ꯊꯥꯔꯒ ꯃꯃꯥꯕꯨ ꯊꯝꯃꯤ꯫ ꯊꯧꯕꯅ, "ꯃꯥꯃꯥ, ꯃꯥꯃꯥ, ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ"? ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯃꯥꯏꯕ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯅꯃꯥꯁꯤ ꯑꯩꯅ ꯐꯅ ꯀꯟꯅ ꯌꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥ ꯑꯁꯤꯗ ꯀꯔꯤꯁꯨ ꯆꯍꯨꯝ ꯐꯪꯗꯦ"꯫ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯊꯧꯕꯅ ꯑꯃꯨꯛ, "ꯃꯥꯃꯥ, ꯑꯗꯨꯗꯤ ꯏꯃꯥꯁꯤ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯂꯔꯣꯏꯗ꯭ꯔꯣ"? ꯃꯥꯏꯕ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯋꯥꯈꯜꯕꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯥꯔꯛꯂꯅꯤ, ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ. ꯑꯗꯣ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ"꯫ ꯊꯧꯕꯅ, "ꯃꯥꯃꯥ, ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ, ꯄꯩꯁꯥ ꯈꯔꯁꯦ ꯄꯥꯏꯕꯤꯈꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕꯅ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯑꯒ ꯄꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ, "ꯌꯥꯔꯦꯗ" ꯍꯥꯏꯔꯒ ꯄꯩꯁꯥꯗꯨ ꯂꯧꯈꯤꯔꯝꯃꯤ꯫ ꯊꯧꯕꯅ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯦ ꯃꯦꯝꯆꯥꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯊꯧꯕꯗ ꯇꯝꯂꯝꯃꯤ꯫ ꯊꯧꯕꯅ, "ꯑꯗꯣ ꯏꯅꯦ, ꯀꯔꯤꯅꯅꯣ ꯍꯥꯏꯕꯗꯤ ꯈꯪꯍꯧꯗ꯭ꯔꯕꯣ"? ꯃꯅꯦꯅ ꯊꯧꯕꯗ, "ꯏꯅꯦꯗꯤ ꯈꯪꯍꯧꯗ꯭ꯔꯦ.
ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯃꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯂꯩꯔꯦꯟ ꯁꯖꯤꯛ ꯍꯥꯏꯔꯤꯕ 6ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫